Manipur top 20 news na tungan ba reliable source dari lokot jarga mata-mata di oiba maru oiba ipau sing patu kan kham jai ahanba headline da Bihar mikal da NDA na World Bank ki fund lupa crore lising taragamari sinakhi Bihar ki anubalenga tha sigi taragamapan kunda wasak lorba yai cabinet seat yenabagi matangda yanaba porpa hauke Kolkata gi Sonagati Sexworker sing HIR na makhoi ming voter list gi akta piragani pakanakre job ki khudong chadaba sing thengabada awareness campaign paikhatli Mexico da naha lising kyana JNG gi moong da hongchang changchingkre police chaw namioi chama kun sokre Red Fort brass site gi army na sinaba 9mm gi cardigans pangle au sandona pisari ahanbada Bihar mikal da NDA na World Bank ki fund lupa crore lising taragamari sinakhi Bihar mikal gi result lautokra matung poll strategy Prasad Kishore gi party jan suraj na NDA na onsinduna Mikal asida NDA na World Bank ki fund lupa crore lising taragamari hena sinakhi haina mara sirakre jan suraj ki spokesperson Pawan Bhamana phongdokibada NDA na tunga-tunganba chakot thawangda sinagadaba World Bank ki fund gi lupa crore lising taragamari hena lokupna Bihar mikal gi vote khomba amadi state asigi nupi voter singda yenthoki masina maram oiraka mikal asida NDA na Bihar gi nupi oibit singi vote phangmangam kibani haina phongdokre panba yabadi NDA na mikal mamangda Bihar gi nupi voter crore amaga lakh kunga manga gi account singda lupa lising tara transfer tawkibani amaromdana Bihar gi anubalenga tha sigi taragamapan kunda wasak lawraba yai cabinet seat yanabagi matangda yanaba purapa hokre tha sigi taragamari da seat chaniga nifuga humdoi leiba Bihar assembly mikal gi result lathokpada NDA na chaunu mai pakramatung NDA gi mapang oiriba JDU BJP amadi atopa party singna yanaba portuna konglei thuna tha sigi taragamapan natragana kunda Bihar gi Gandhi Maidan da Bihar gi anubalenga wasak lawnaba thorang lokotpa hokre hairi konglei thuna anubalenga wasak lawnaba thorang tarunibasi Prime Minister Narendra Modi gi schedule gi matungda lokholakpa khongthangni wasak lawbagi thoramda Modi amadi BJP na lengak paiba state singi chief minister kaya saru yagadori hairi result lauthokra matung asida election commission na mikal gi result sing adu Bihar gi governor Rajendra Alekaranda pisinkre masigi matung ina anubalenga semnabagi notification tholkani amasung notification hek thokpaga model code of conduct su laukolgani hairi Bihar gi anubalenga sembaga mari lenana chief minister Nitish Kumar na ngasi cabinet mifam ama kauduna taragatare suba Bihar gi assembly asi dissolve tawnaba khana nenakre Nitish Kumar hayeng Bihar gi Raj Bhavan da chatuna CM gi phamdagi resign tawrba yai hairi Nitish Kumar na tawr matungda NDA gi mapang oiriba party singna legislature party mifam sing pangthokuna alliance ki anuba lusingba adu kana oigatagi haina khanagadawri makoina khanagadawriba lusingba aduna governor da anuba lengak semnabagi stake claim tawrkani adubu alliance ki lusingba asi JDU gi chief Nitish Kumar natana atopa kana khalakloi haibagi thajaba leinari lengak sembaga mari leinana ngasi BJP amadi JDU na cabinet ki seat yanabagi matangda khana nainaba tawduna iram kharada yana porpa hokre NDA gi khwaidi ki chaw party ki oiriba BJP amadi JDU na MLA taruk khudingi cabinet minister gi pham amamam party animakta pibagi wafamda yanaki BJP amadi JDU gi cabinet yanabagi formula asigi matung ina anubalenga asigi cabinet minister singna paigadaba portfolio sing adugi matangda su khana nainagani hairi Bihar assembly mikal gi result lauthokpada BJP na seat marfuga mapan kaba ngamduna khwaidi ki chaw party okibani BJP ki matangda chief minister oiriba Nitish Kumar gi JDU na seat marfuga manga kaba ngamduna ani suba khwaidi ki chaw party oiki NDA gi mapang oiriba LJP Rambilas na seat taraga mapan HAM secular na manga amadi Rashtriya Lok Morcha na seat mari kaba ngamki amaromda opposition oiriba Mahagadavan na sumlagi seat kuntraga manga tamak phangba ngamduna mamangi mikhalga yengrobada position gi mapagal hena sonthaki makha tarpada Kolkata gi Sonagati Sexworker sing HIR na makhoi ming voter list gi kakhat piragani pakhanakre Kolkata gi Sonagati area da leiba Sexworker sing na election commission gi special intensive revision HIR na makhoi voter list gi kakhat piragani haina pakhat pagaloina na matik chaba document sing leitrabasu makhoi ming voter list hapi nanaba West Bengal lengakta taksinkhre hairi Sonagati Sexworker sing asima pa oiba singa matam sang mari leinartaba amasung makhoi gi kophom amadi horuppham ga mari samnadaba matam sang na lerpana maram oiraga HIR process ta mathau taba document paidana leibani hairi sex worker singidamak thabak tawba durbar mahila samanwaya committee hariba NGO sina West Bengal gi chief electoral office ta ai bachero thaduna Sonagati da leiba sex worker singa sigi special verification chatha hanaba taksinkhre cherol aduna NGO na Sonagati sex worker sing asi HIR gi process ta voter list ta yohanba ngamnaba on site registration drive chathaduna sex worker sing asina NGO na tragana peer verification gi khuthangda makhoi gi residence self declare tawba yahanbiu haiki panba yabadi Sonagati sex worker sing asi kumja 2002 da official voter card pikibani masigi mamangda makhoi
voter ID card sing paramde kumja 2002 dagi sex worker sing asida voting right pangalakibasi mahan biganu hairki makatarkota Congress ani thokna kairadra haibagi wapam nganarakle party ki naha oriba MP sing khoisaunaba hongdongrakle lepa asigi khwaidigi chawba opposition party oriba Congress party asi ani thokna kairadra haibagi wapam nganarkibaga loinana party asigi naha oriba MP singna party lusingba singi thabak thoram singda yadingdaba phongdorakle haina agency pauna phongdorakli pausin hai Lok Sabha da opposition gi lusingba oriba Rahul Gandhi na lepa asigi parliament mifam pangthokpada opposition gi MP singda irang khohanduna parliament ki mifam charang nanaba thohanduna business chatha handanaba thabak tawi haina insinba yarpadagi Congress party naha oriba MP singna masigumba party gi lusingba singna insinduna chathaliba thabak thoram sing asina naha oriba politician sing asigi career da asokpa lakatra amasung naha MP sing asigi wakalon amadi khonjelbu miyamda yohan naba honabada pan oirgadra haibagi wakalon da pendaba phongdong narkibani hairi CPIM gi Rajya Sabha MP oiriba John Vitas Koba naha oiriba Kerala macha asina parliament mifumda opposition na irang hoduna parliament ki business chathaba yahan kidaba sing asi Rahul Gandhi masamangna party MP singda election piduna tohonbani haina phongdokhiba laikre Bihar Assembly mikhalda maithiraba matung Prime Minister Narendra Modi na miyamda wangangbada opposition oiriba Congress party na negative politics caste amadi laringda yufam oiba politics na singba tawduna lairabadi party asi maset ani thokna kairagani haiba wafamsu thamkibaga loina Congress ki naha oiriba lusipa sing thengaduna wari sabada makogi wakalon amadi voice phongdoknabagi tancha PVD haiba wafam tamlakhi haina phongdoki Congress party ki mapangal election kayada asum hantarkpa amasung party ki leader singna naha politician singda khudong chaba pide haibasina maram oiraga Congress party manungda rebellion natragana tokhai tabagi wakalon yawnarku yai hari makha tarpada mapalong gi pauda Mexico da naha lising kiana JNG gi moongda kongjang changsinkre police yawnam yoi chama kun sokre Mexico City da JNG youth group na lengak mayokta paksana kongjang changsin kibada police officer yawnam yoi chama kun asok apan nangkre asok apan nanglaba singi manungda chamadi police officer singi hairi masing yamnaba kongjang loi sing aduna president Claudia Sheinbaum lengak ki mayokta kongjang changsin kibaga loinana lengak na leipa adu da leiriba miyambu ot neiba amasung senja tumja gi mayokta kongaung narba kongjang loi singa JNG gi moongda kongjang changsin kibani kongjang loi sing aduna lengak ki mayokta kongjang changsin kiba adu lengak ki mayokta leiriba right wing politician singna insinbani haina leipa adugi president Claudia Sheinbaum na maral sirakli JNG youth group singna sinduna pangthokiba rally amana haukiba sayolda Urukwan Mayor Kolos Manjo Bihat Kamari Lenana Lengangna Awangba Makalgi Mihat Kya Chatrapagi Mayokta Chaksin Kiba Kongjang Aduda Laipa Adugi Miyamsu Sawatki President Claudiana Leiba National Palace Pu Ngak Seliba Beria Singh Kongjang Singh Aduna Mang Takhan Giba Loinana Miyamna Nam Thik Nabigdama Police na Tangai Fadana Tear Gas Kapki Mexico City gi Security Chief Pablo Vasquez na Pawmi Singh Pongdo Kibda Warol Amada Laipa Adugi Police na Ran Chinthi Amasung Ekai Thingai Bada Senaba Miyoi Kun Phagat Kre Hairi Kongjelo sing aduna banner paidun lekidraba cross majogi damak miyamna lepli haiba kholaw ka lawki leipa aduda tha asigi amada day of death festival saruk yaringaida arupan mayor cross majo nongmai na kaptu hakibani maki miyapu awang bathaki lawtuna bani haina maral siraduna lengaki mayokta nahasing kongjang changsin kibani drug trafficking gangsing amasung cartel violence ki mayokta leptuna cross majo na matampuna mutta drug trafficking gangsing gi matakta wangang dun lakibani lepa aduda leiba kulai paiwa cartel members singi matakta akan bathabak sing lokan naba laikidraba Carlos na lengakta demand tawduna lakibani nahasingna JNG moongda kongjang changsin gadaba nongma walingaida leipa adugi president Claudiana nahasingi kongjang adu online da pangthokadabani haina thamkibaga loinana lenga asina freedom of expression chokotpaga loinana nahasingna taliba demand adu khanagani haiki nahasingna changsilakibu kongjang aduna Mexico City da mahusagi punsida chauna akaiba piki hari Red Fort Blast site gi army na sinaba 9mm gi intelligence pangle New Delhi Red Fort manata car bomb ama pukai duna mioi tara gomdo sikra matung masigi matang da sathar kiba tihumgi matung channa ngasi bomb pukai gi bomb adudagi army na sinaba 9mm intelligence ahum phangbangam le hairi Delhi police na phongol kibada intelligence ahum adu ani amana kapa yari ba maruni aduga lemhori ba aduna kapthokraba sel ni hairi nungnaninga oribadi 9mm ammunition asi security force amadi police personnel khadda sizinana ba piba ammunition ni ngasi intelligence phangkiba aduda pistol na chagna atopa khulagi part amata phangkidi hairi police na intelligence sing adu verify tawkiba loina makogi staff sing da piba intelligence na ti haiba khangdokpa ngamkre chelakida car bomb pokai hankiba Dr. Umar Navina chalamba maham sing ticket pa lepri video si pagdala so kilang kibawa so mapigani tinay si bang sibidina share mo di subscribe ko bibi mo hanya itan thar pa kung amadi makatarman di si batagyan ng